ꯃꯌꯥꯝ ꯉꯁꯤꯅ ꯑꯦꯄꯜ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯦꯄꯜ ꯊꯥꯅꯤꯡꯕ ꯁꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅꯀꯣ ꯃꯅꯤꯄꯨꯔꯗ ꯑꯦꯄꯜꯁꯦ ꯀꯔꯝꯕ ꯚꯦꯔꯥꯏꯇꯤ ꯊꯥꯔꯒꯗꯤ ꯍꯦꯟꯅ ꯆꯥꯟꯅꯒꯦ ꯑꯦꯄꯜꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯣꯠ ꯀ꯭ꯂꯥꯏꯃꯦꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯔꯤꯁꯤꯅ ꯀꯔꯝꯕ ꯚꯦꯔꯥꯏꯇꯤꯅꯣ ꯍꯥꯏꯕꯗꯣ ꯑꯦꯄꯜ ꯊꯥꯅꯤꯡꯕ ꯁꯅꯥꯎꯁꯤꯡꯗꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯕ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯁꯤꯒ ꯑꯩꯒꯤ ꯑꯦꯄꯜꯁꯦ ꯆꯍꯤ 3ꯃꯨꯛ ꯐꯥꯔꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯁ꯭ꯋꯥꯏꯗ ꯃꯄꯥꯟꯁꯦ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯝꯃꯒ ꯑꯩꯅ ꯏꯟꯁꯦꯛꯇꯤꯁꯥꯏꯠ ꯑꯃꯈꯛ ꯀꯥꯞꯄꯨꯏꯕꯀꯣ ꯑꯗꯨꯗꯩ ꯃꯄꯥꯟꯁꯦ ꯂꯣꯏꯅ ꯍꯩ ꯑꯣꯏꯕ ꯉꯝꯗꯅ ꯀꯦꯟꯈꯤꯕꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ ꯃꯌꯥꯝꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯁꯥꯕ ꯃꯇꯝꯗ ꯌꯥꯔꯤꯉꯩ ꯏꯟꯁꯦꯛꯇꯤꯁꯥꯏꯠꯀꯨꯝꯕꯁꯦ ꯀꯥꯞꯄꯤꯅꯣ ꯍꯥꯏꯕꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯑꯦꯄꯜꯁꯦ ꯑꯩ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯕ ꯁꯤꯖꯟꯅꯦꯕ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯀꯣ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯃꯄꯥꯟꯁꯦ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦꯀꯣ ꯅꯧꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯍꯩꯗꯤ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯝ ꯁꯤꯗ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯍꯩ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯃꯗꯤꯀꯣ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯑꯦꯄꯜꯁꯦ ꯍꯥꯔꯚꯦꯁ ꯇꯧꯕ ꯃꯇꯝꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯦꯄꯜ ꯃꯨꯜꯂꯒ ꯑꯗꯨꯝ ꯍꯦꯛꯄ ꯃꯇꯝꯅꯦꯕ ꯑꯗꯣ ꯅꯧꯅ ꯃꯄꯥꯟ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯦꯄꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯦꯄꯜꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯟꯕꯗꯤ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯐꯖꯅ ꯑꯗꯨꯝ ꯄꯥꯜꯂꯅꯤꯕꯀꯣ ꯃꯄꯥꯟꯁꯦ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯑꯦꯄꯜꯁꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯦꯄꯜꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯆꯥꯅꯔꯦꯅ ꯊꯥꯅꯔꯤꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ ꯃꯈꯜ 3 ꯀꯣ ꯑꯩꯈꯣꯏ ꯍꯣꯠ ꯀ꯭ꯂꯥꯏꯃꯦꯠꯁꯤꯗ ꯑꯍꯥꯟꯕꯗ HRMN 99 ꯍꯥꯏꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ ꯑꯃ ꯑꯗꯩ ꯑꯅꯥ ꯑꯗꯒꯤ ꯗꯣꯔꯁꯦꯠ ꯍꯥꯏꯕ ꯑꯦꯄꯜꯁꯤ 3ꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯄꯥꯛ ꯁꯟꯅ ꯃꯌꯥꯝꯅ ꯊꯥꯅꯔꯤꯕ ꯚꯦꯔꯥꯏꯇꯤꯁꯦꯀꯣ ꯑꯗꯣ ꯁꯤ ꯃꯅꯨꯡꯗ HRMN 99 ꯍꯥꯏꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯃꯌꯥꯝꯅ ꯄꯥꯝꯅ ꯊꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯩ ꯆꯥꯎꯕꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯚꯦꯔꯥꯏꯇꯤ ꯃꯈꯜ 3ꯁꯦ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯔꯃꯟ 99ꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯑꯦꯄꯜ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ 3ꯁꯦ ꯐꯖꯅ ꯃꯁꯛ ꯈꯪꯉꯒꯀꯣ ꯃꯌꯥꯝ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯑꯦꯄꯜ ꯊꯥꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯦꯄꯜꯁꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯟꯅ ꯌꯥꯝ ꯊꯥꯔꯝꯃꯦꯕꯀꯣ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯑꯦꯄꯜꯁꯦ ꯄꯥꯝꯕꯤꯁꯦ ꯁꯦꯝꯅꯦꯕꯀꯣ ꯁꯦꯝꯁꯦ ꯑꯩꯅ ꯈꯪꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 4-5 ꯃꯃꯥꯡꯗ ꯑꯦꯄꯜ ꯆꯥꯔꯁꯦ ꯂꯧꯔꯒ ꯑꯩꯅ ꯊꯥꯈ꯭ꯔꯦꯕꯀꯣ ꯊꯥꯔꯒ ꯑꯦꯄꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯥꯅꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ ꯑꯣꯏꯔꯝꯗꯕ ꯍꯥꯏꯗꯤ ꯋꯥꯏꯜ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯦꯄꯜꯁꯦ ꯑꯩꯉꯣꯟꯗ ꯍꯩ ꯄꯥꯟꯕ ꯉꯝꯗꯅ ꯑꯦꯄꯜ ꯌꯥꯟꯕ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕ ꯄꯥꯝꯕꯤ 10 ꯍꯦꯟꯅ ꯌꯥꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯊꯣꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯑꯦꯄꯜꯁꯦꯀꯣ ꯑꯗꯨꯅ ꯑꯦꯄꯜ ꯊꯥꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯦꯄꯜꯁꯦ ꯃꯐꯝ ꯈꯪꯅꯀꯣ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ ꯃꯁꯛ ꯈꯪꯅ ꯊꯥꯕꯤꯕꯈꯛ ꯆꯪꯉꯦ ꯃꯌꯥꯝꯗꯀꯣ ꯁꯤꯃ ꯏꯍꯥꯟ ꯍꯥꯟꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯑꯦꯄꯜ ꯄꯥꯝꯕꯤ ꯑꯗꯨꯝ ꯈꯔ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ ꯃꯈꯜ 3 ꯍꯔꯃꯟ 99 ꯑꯅꯥ ꯗꯣꯔꯁꯦꯠ ꯃꯣꯏ 3ꯁꯦ ꯑꯗꯨꯝ ꯑꯩꯅ ꯃꯤꯛꯁ ꯇꯧꯔꯒ ꯊꯥꯕꯅꯦꯕ ꯁꯤꯒꯤ ꯑꯩꯒꯤ ꯑꯦꯄꯜ ꯀꯣꯂꯣꯅꯤꯅꯦꯕ ꯁ꯭ꯋꯥꯏ ꯖꯒꯥꯁꯦꯀꯣ ꯑꯦꯄꯜ ꯉꯥꯛꯇꯅꯦ ꯑꯗꯨꯝ ꯑꯦꯄꯜꯗꯤ ꯑꯗꯨꯝ ꯆꯥꯟꯅꯒꯅꯤꯀꯣ ꯍꯥꯏꯔꯤꯕ ꯑꯦꯄꯜ 3ꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯥꯟꯅꯔꯕꯅꯤ ꯇꯧꯕꯇꯕꯨ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯣ ꯑꯦꯄꯜ ꯄꯥꯟꯕ ꯉꯝꯃꯣꯏꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯥꯅꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤ ꯅꯠꯇꯦꯕ ꯑꯦꯄꯜ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯥꯟꯕ ꯉꯝꯃꯣꯏꯗꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯦꯄꯜ ꯊꯥꯕꯤꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯣꯡ ꯈꯔ ꯔꯦꯅꯤ ꯁꯤꯖꯟ ꯆꯪꯉꯛꯄ ꯇꯥꯏꯃꯤꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯕꯤꯕ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯁꯤꯗ ꯊꯥꯕꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯑꯋꯥꯕꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯔꯅꯤꯕꯀꯣ ꯍꯥꯏꯗꯤ ꯃꯥ ꯅꯧꯅ ꯑꯦꯄꯜ ꯊꯥꯕ ꯍꯧꯔꯛꯄꯗꯗꯤ ꯏꯁꯤꯡꯒ ꯑꯗꯨꯝ ꯈꯔ ꯆꯥꯡ ꯅꯥꯏꯅ ꯆꯥꯏꯕꯤꯗꯕ ꯌꯥꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯒ꯭ꯔꯣꯠ ꯑꯃ ꯆꯠꯈꯤꯅꯕꯀꯣ ꯁꯤꯒꯤ ꯑꯦꯄꯜ ꯄꯥꯝꯕꯤ ꯉꯥꯛꯇꯅꯦ ꯁꯤꯗ ꯃꯌꯥꯝ ꯑꯦꯄꯜꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯅ ꯍꯔꯃꯟ 99 ꯑꯅꯥ ꯗꯣꯔꯁꯦꯠ ꯑꯅ ꯍꯥꯏꯔꯤꯕ ꯑꯦꯄꯜ ꯚꯦꯔꯥꯏꯇꯤꯁꯦ ꯁꯤ ꯅꯠꯇꯕꯀꯣ ꯁꯤꯗꯤ ꯚꯦꯔꯥꯏꯇꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯠ ꯁ꯭ꯇꯣꯛꯇꯅ M9 ꯑꯅ ꯑꯃ ꯅꯧꯅ ꯂꯥꯛꯑꯦ ꯃꯌꯥꯝꯀꯣ ꯁꯤ M9ꯁꯦ ꯃꯌꯥꯝ ꯄꯥꯛꯅꯁꯨ ꯈꯪꯅꯗꯕꯅꯦ ꯑꯩꯈꯣꯏ ꯅꯔꯁꯔꯤ ꯑꯌꯥꯝꯕꯗꯁꯨ ꯑꯩꯅ ꯍꯪꯕꯗꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯈꯪꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯄꯥꯛꯅꯗꯤ ꯐꯖꯅ ꯈꯪꯅꯕ ꯑꯣꯏꯗ꯭ꯔꯤ M9ꯁꯦꯀꯣ ꯚꯦꯔꯥꯏꯇꯤꯕꯨꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯠ ꯁ꯭ꯇꯣꯛꯁꯦ M9 ꯑꯅ M9ꯗ ꯒ꯭ꯔꯥꯐ ꯇꯧꯁꯟꯕ ꯑꯦꯄꯜ ꯃꯈꯜꯅꯦꯕꯀꯣ M9ꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯑꯦꯄꯜꯁꯦ ꯃꯌꯥꯝ ꯁꯤꯒꯤ M9ꯗ ꯊꯥ ꯇꯥꯔꯒꯗꯤ ꯑꯦꯄꯜ ꯄꯥꯟꯕꯒꯤ ꯆꯥꯡꯁꯦ ꯑꯃꯨꯛ ꯐꯖꯅ ꯈꯦꯠꯅꯔꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯤꯗ ꯊꯥꯏꯁꯤꯅ ꯁꯤꯠꯂꯤꯡꯗꯒꯤ ꯒ꯭ꯔꯥꯐ ꯇꯧꯕ ꯀꯩꯅꯣꯅꯦ ꯄꯥꯝꯕꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ M9ꯁꯤꯅ ꯔꯨꯠꯁꯇꯣꯛ ꯑꯣꯏꯜꯂꯒ ꯑꯃꯨꯛ ꯁꯤꯗꯒꯤ ꯁꯝꯕ ꯄꯥꯝꯕꯤ ꯑꯦꯄꯜ ꯄꯥꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯃꯨꯛ ꯑꯦꯄꯜ ꯄꯥꯟꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯐꯖꯅ ꯈꯦꯠꯅꯔꯦ ꯍꯥꯏꯗꯤ M9ꯗ ꯁꯝꯕꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯐꯖꯅ ꯍꯦꯜꯂꯦꯕ ꯍꯧꯖꯤꯛ ꯑꯦꯄꯜ ꯄꯥꯟꯕꯁꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ M9ꯗ ꯒ꯭ꯔꯥꯐ ꯇꯧꯕ ꯑꯦꯄꯜꯁꯤꯒ ꯑꯗꯒꯤ ꯁꯤꯠꯂꯤꯡꯗ ꯒ꯭ꯔꯥꯐ ꯇꯧꯔꯒ ꯁꯦꯝꯕ ꯑꯦꯄꯜꯁꯤꯒ ꯃꯥꯒꯤ ꯄꯥꯟꯕꯒꯤ ꯆꯥꯡꯁꯦ M9ꯗꯨꯅ ꯐꯖꯅ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝꯀꯣ ꯁꯤ ꯑꯩꯅ ꯊꯤꯖꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯈꯪꯉꯕꯅꯦ ꯐꯖꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯦꯄꯜꯁꯦ ꯐꯪ ꯇꯥꯔꯒꯗꯤ M9ꯁꯦ ꯁꯤꯗ ꯊꯥꯕꯤꯕꯅ ꯑꯃꯨꯛ ꯑꯦꯄꯜꯁꯦ ꯑꯃꯨꯛ ꯄꯥꯟꯕ ꯍꯦꯟꯒꯅꯤ ꯃꯌꯥꯝꯀꯣ ꯑꯦꯄꯜ ꯊꯥꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯦꯄꯜꯁꯦ ꯁꯤꯒꯤ M9ꯗ ꯊꯥꯕꯁꯤꯒ M9 ꯅꯠꯇꯕꯗ ꯊꯥꯕꯁꯤꯒ ꯑꯦꯄꯜ ꯄꯥꯟꯕꯒꯤ ꯀꯩꯅꯣꯁꯦꯀꯣ M9 ꯅꯠꯇꯕꯗ ꯊꯥꯕꯁꯤꯗꯤ ꯃꯥ ꯁꯤꯖꯟ ꯂꯦꯞꯄꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤ ꯄꯥꯜꯂꯒ ꯅꯦꯛꯁ ꯌꯔꯗ ꯂꯦꯞꯄ ꯁꯤ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯌꯥꯎꯋꯦꯕꯀꯣ ꯊꯣꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯝ ꯑꯩꯅ ꯑꯦꯄꯜ ꯐꯥꯔꯝ ꯑꯌꯥꯝꯕ ꯆꯠꯄ ꯃꯇꯝꯗ ꯍꯟꯗꯛ ꯆꯍꯤꯗꯤ ꯄꯥꯜꯂꯒ ꯃꯊꯪ ꯄꯥꯟꯗꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ M9ꯗ ꯊꯥꯕꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯃꯥꯏ ꯁꯤꯖꯟ ꯂꯦꯞꯇꯕꯤ ꯄꯥꯜꯂꯦꯕꯀꯣ ꯁꯤꯃꯁꯨ ꯃꯌꯥꯝꯅ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ
M9 ꯅ ꯊꯥꯕꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤ ꯃꯔꯨꯑꯣꯏꯅ Apple ꯐꯖꯅ ꯊꯥꯒꯦ ꯍꯥꯏꯇꯥꯔꯗꯤ M9 ꯁꯦ ꯐꯖꯅ ꯐꯪ ꯇꯥꯔꯒꯗꯤ ꯁꯤꯗ ꯊꯥꯕꯤꯕ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯁꯨ ꯋꯥꯡꯉꯦ M9 ꯁꯦ ꯀꯣ ꯃꯌꯥꯝꯅꯁꯨ ꯄꯥꯛꯅ ꯈꯪꯅꯗꯕꯅꯦ M9 ꯁꯦ ꯀꯣ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯊꯥꯅꯩꯁꯤꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯅꯔꯁꯔꯤꯗ ꯄꯤꯅꯩꯁꯦ ꯂꯨꯄꯥ 150 100 ꯁꯤꯒꯤ ꯆꯥꯡꯗ ꯄꯤꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ M9 ꯅꯠꯇꯕꯗ ꯒ꯭ꯔꯥꯐ ꯇꯧꯕ Apple ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯡꯁꯦꯀꯣ ꯑꯗꯣ M9 ꯗꯗꯤ 400 500 ꯁꯨꯃꯥꯏꯅ ꯀꯣ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯍꯧꯖꯤꯛꯐꯥꯎꯗ ꯃꯃꯥꯡꯗꯗꯤ ꯑꯩꯅ M9 ꯒ ꯂꯧꯕꯗꯗꯤ ꯂꯨꯄꯥ 700 800 ꯁꯨꯃꯥꯏꯅꯒ ꯆꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯅꯧꯅ ꯒ꯭ꯔꯥꯐ ꯇꯧꯁꯜꯂꯒ ꯃꯥꯒꯤ ꯃꯇꯣꯟ ꯈꯛꯇꯪ ꯆꯣꯡꯉꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯀꯣ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ Appleꯁꯦ M9 ꯑꯃꯨꯛ ꯍꯦꯜꯂꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯁꯖꯦꯁ ꯇꯧꯅꯤꯡꯕꯁꯦꯀꯣ M9 ꯅ ꯌꯥꯝ ꯐꯖꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯑꯩꯁꯨ M9 ꯍꯟꯗꯛ ꯅꯧꯅ ꯑꯃꯨꯛ ꯂꯧꯔ ꯊꯥꯔꯣꯏꯕꯀꯣ Apple ꯄꯥꯝꯕꯤ 10 ꯃꯨꯛ ꯊꯥꯏ M9 ꯁꯦ ꯀꯣ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ M9 Apple ꯍꯥꯏꯕꯗꯣꯀꯣ ꯁꯤꯁꯦ ꯑꯩꯅ ꯍꯟꯗꯛ ꯅꯧꯅ ꯂꯧꯔꯒ ꯊꯥꯕꯅꯦꯕꯀꯣ ꯍꯟꯗꯛ ꯔꯦꯅꯤ ꯁꯤꯖꯟꯁꯤꯗ ꯃꯥꯁꯨ ꯒ꯭ꯔꯣꯠꯄꯨꯗꯤ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯒꯤꯁꯦ M9 ꯁꯤꯅ ꯔꯨꯁꯇꯣꯛ ꯑꯣꯏꯔꯒ ꯊꯥꯕ Apple ꯚꯦꯔꯥꯏꯇꯤꯅꯦꯕꯀꯣ Apple ꯚꯦꯔꯥꯏꯇꯤꯅ ꯗꯣꯔꯁꯦꯠ ꯍꯥꯏꯕ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯀꯣ ꯒꯣꯜꯗꯟ ꯗꯣꯔꯁꯦꯠ ꯍꯟꯗꯛ ꯃꯥꯁꯨ ꯌꯦꯅꯤꯡ ꯐꯖꯅ ꯂꯥꯛꯑꯦꯕꯀꯣ ꯁꯤꯅ M9 ꯑꯗꯒꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯩꯅ ꯍꯟꯗꯛ ꯄꯥꯝꯕꯤ 10 ꯃꯨꯛ ꯂꯧꯔꯒ M9 ꯁꯦ ꯍꯥꯞꯆꯤꯟꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯕꯥꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯀꯌꯥꯝ ꯐꯖꯅ ꯄꯥꯟꯕꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯃꯊꯪꯒꯤꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦꯅꯀꯣ ꯁꯤꯃꯗꯤ ꯑꯗꯨꯝ ꯍꯟꯗꯛ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣꯠ ꯂꯥꯛꯈ꯭ꯔꯅꯤꯕ ꯑꯗꯨꯝ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯊꯪ 2026ꯀꯤ ꯁꯤꯗ ꯑꯗꯨꯝ Apple ꯑꯗꯨꯝ ꯄꯥꯟꯒꯗꯣꯏꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯁꯨ M9 ꯅꯤ ꯃꯌꯥꯝ ꯀꯣ ꯁꯤꯁꯨ M9 Apple ꯅꯤ ꯁꯤꯅ ꯆꯍꯤ 1.5 ꯐꯥꯔꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯅꯀꯣ 1.5 years ꯀꯨꯝꯕ ꯐꯥꯔꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯦꯀꯣ ꯁꯤ ꯑꯅꯤꯁꯨ ꯁꯤꯃꯗꯤ ꯃꯊꯪ ꯐꯖꯅ ꯄꯥꯟꯗꯧꯔꯕꯅꯦ ꯁꯤ ꯑꯅꯤꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤꯁꯨ M9 ꯅꯤ ꯍꯟꯗꯛ ꯅꯧꯅ ꯂꯧꯔꯨꯕꯀꯣ ꯅꯥꯄꯤꯗꯤ ꯍꯟꯗꯛ ꯅꯣꯡ ꯇꯥꯕꯒꯤ ꯐꯖꯔꯦ ꯁꯤꯁꯨ M9 ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯕꯁꯦ Apple ꯊꯥꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯧꯖꯤꯛ M9 ꯑꯅ Apple ꯑꯃ ꯂꯥꯛꯑꯕꯅꯦ M9 ꯗ ꯊꯥꯕꯁꯤꯅ ꯑꯃꯨꯛ Apple ꯄꯥꯟꯕꯒꯤ ꯆꯥꯡ ꯐꯖꯅ ꯍꯦꯜꯂꯅꯤ ꯁꯤꯃ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯣꯏꯗꯕꯤ ꯍꯦꯜꯂꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯊꯤꯖꯤꯜꯂꯒ ꯈꯪꯉꯕꯅꯦꯕꯀꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯨ ꯌꯥꯝ ꯐꯖꯅ ꯈꯦꯠꯅꯔꯅꯤ ꯑꯗꯨꯒ M9 ꯁꯦ ꯄꯥꯛꯅꯁꯨ ꯈꯪꯅꯗꯕꯅꯤ ꯑꯗꯨꯒ Apple ꯌꯥꯝ ꯐꯖꯅ ꯌꯣꯟꯕ ꯅꯔꯁꯔꯤꯗꯕꯨ M9 ꯁꯦ ꯈꯪꯗꯦꯕꯀꯣ ꯃꯣꯏꯅ ꯈꯪꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯅꯥ ꯍꯔꯃꯟ 99 ꯑꯗꯨꯒ ꯗꯣꯔꯁꯦꯠ ꯁꯤꯃꯗꯤ Apple ꯁꯤ ꯚꯦꯔꯥꯏꯇꯤꯁꯤꯃꯗꯤ ꯈꯪꯒꯅꯤꯕ ꯑꯗꯨꯒ M9 ꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯐꯖꯅ ꯑꯗꯨꯝ ꯈꯪꯅꯕ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯁꯤꯗꯅ ꯌꯥꯝ ꯐꯖꯅ ꯍꯦꯟꯕꯅꯤ Apple ꯁꯦꯀꯣ ꯑꯩꯅ M9 ꯉꯥꯛꯇ ꯊꯥꯕ Apple ꯐꯥꯔꯝ ꯑꯃ ꯆꯠꯂꯨꯏꯕꯀꯣ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯗ ꯁꯨꯝ ꯑꯗꯨꯁꯨ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯌꯥꯝ ꯐꯖꯅ ꯄꯥꯟꯕꯒꯤ ꯌꯦꯡꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯈꯦꯠꯅꯕꯁꯦ M9 ꯗ ꯊꯥꯕꯁꯤꯒ M9 ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁꯤꯂꯤꯡꯗ ꯒ꯭ꯔꯥꯐ ꯇꯧꯔꯒ ꯊꯥꯕ ꯄꯥꯝꯕꯤꯁꯤꯒ पानबगी केनोजे सीजन M9 हेलनी प्लस मागी सीजन लेप्तबी पालेब M9 नत्तबजिना सीजन लेप्पै टाइप तौवेब फाउद मैम अ सुम येंबदको अदुना यारगदी एप्पल था मतमदा M9 फंग तारदी M9 जो थाबिरोजे मैम सुम शेयर तौनिंगने एप्पल थानिंगबको अदुना अइजु सिगी सीलिंग द सेमबजे याम फजना पालक्तरदी M9 द सिनदेने वंदकसेको ओना M9 जे अइंगोंदा मु क्याम फजना पाम येंगेने एप्पल पाम्बी तरा लरुबने अदु प्राइस दी अइने लरु मतमदा सिगिजे 400 माइनस साबिरेको मैम लोसलपद एप्पल की ख्वाई मरोब अमतंग मैम शेयर तौरंगेको हादि एप्पल जे कोने थाबी मतमदा मागी सिगी स्टेम जे को मेन ओइन अमक्ता पिबियोबको हादि एप्पल खंगदब अदुम यावने मैम जे को सिदगी साइड तगी एप्पल जे सिगी मेन जे चप मानब अहुम मरी का थोलक पाइ तारे को सिजे माने सिंगल द पी तारगदी मागी मेन ब्लड लाइन दे सिंगल द ओरनी सिनम हेंग हई पान द सिनम हेलेब अदुग सिदगी सिगा चप मानब मागी स्टेम अहुम मरी थोक तारगदी मा एप्पल पान बजी सांग जे वाटलनीबको अदुना मैम सुमाने एप्पल मखोंग जे सिंगल ओइना अमतंग काहन बिरोब याम चावना हाइ तारेको अदु सिना अखोइना करिदे नुंगाइबगे हाइबदा अदुम अखोइना सेंगतोकपदसु नुंगाइरनी अदुग एप्पल पानबगी मागी मेन ब्लड लाइन जे सिंगल ओइना पीगदब एप्पल जे को सुमाने सिंगल का पेरकदब मागी मेन जे अदु यारिंगे अखोइना मागी फिट अनि मखाइ चांगदे को सिगी स्वाइदा चोंखलप जिंग जे सि लोइ लथोकपियो सिजु को सिजु लथोकपिगदबने मको सिदगी याम चावब स्टेम म ओनगदेने सि लथोकतरगदी सुमाइना सिगी जिमा मैम शेयर लेबियो सिदा अइना सिदा पीरिजे को सिदा अनि पीरिजे सिजु यारिंगे तवोइदबने सिदगी सिजे मेन अमक्तंग पीदोनेबको सिजे अमा लथोकदेने बइजु सिंगल ओइना अमतंग पीबा हाइ तारे सिजिमा मैम काउपियोने एप्पल दको सिजे लाले हाइबदि नतेको अदुबो एप्पल अजिगी सिंगल ओइना पीबेसे सिजिना मु हेलेबा एप्पल फजना पानबजे को
ꯁꯤꯅꯤ ꯃꯌꯥꯝ ꯑꯦꯄꯜꯁꯦ ꯑꯗꯨꯝ ꯂꯥꯏꯅꯥ ꯇꯤꯟꯅꯥꯗꯤ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯦꯄꯜ ꯄꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯑꯦꯄꯜ ꯃꯔꯨ ꯑꯣꯏꯅ ꯑꯦꯄꯜ ꯊꯥꯅꯤꯡꯕ ꯑꯦꯄꯜ ꯀꯔꯝꯕ ꯚꯦꯔꯥꯏꯇꯤ ꯊꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯁꯦꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯦꯄꯜ ꯊꯥꯅꯤꯡꯕꯁꯤꯡꯗ